मैं हूँ लेजे कैसापातने कैसापात की दस लोकल हफ्ता ऐसे पुष्पा मनपुर वर्जन नंबर सम कैका हाइपे ट्राई तौगेना लापनेबको मैम वीडियो मखा ताब येंगमिनरसी अब मैम मोगी लोकेशन से हे गाँवनेबको हजकी दस क्लब की पोस्ट उर सुमायना सिदा मसा चंबीरनीको चंबीरनी खितंग चंबगा याम सांग सांगद्रे खितंग चंबगा स्टेज काखपम लेरबनेबा सुमायना स्टेज अमगा लेर काखला मतुंगसिदा सोम नाकंदा खोगी याम लाइरबा सेलोने खोगी सुमायना हाइजिले अदु सुमाय लेरे कंडीशन से हाइतारे अदुम मायना सिंग साइने उगी मथक्तनी कुमा सिनी दुगा हजि लेजैसिन आइनि सेस्ता सियावरे यावरगा समजे हाना खोहेलगे दुगा लेबसिन दाम से बदुना हेम कम त होलगे हजि सिकिन दे बिसे पिछां खोहेन बजे मेनोना थां खोहेलगे अदुगा मखा दाउ ये संखोय खोबो कमाय खोहेनगे दे मिसमे मैम आई कोक से मोरमंदना थादोई हजि का फागी तखुने आई कोक से थादोई समजे कन तौरोयबा समजे मतुम दासलगा कोई मतुरु खोइबिदो डायरेक्ट कर्ली तौबिदो अदुमाइन तौरोयबको अदु ngasi ट्राई तौरो येंगदोइनेबा समजे मजु सांगे तौने सांगदो आइना हयेंग अमु सांतोखनि जंजान वरनि तल्लेना अदुगी नमितुदा कैनो कलर अम तैरगे अदुमाइन तौबने अदुगा ngasi दि हाय फोम ताब्रा येंगदौने भाबे थाने निथौगा जि नुआइरमनिको असेंबो यंग इरुजबगा जि कोकाइ जि मिनिट तुमबि तुम निकले असेंबो निथौगा नुआइरमनिको असेंबो सेन पाबिनिजा हाय आइनागा सेन पाबि मि तादिको आइ इरुजनमिगा जि कौरो थमनि असोंगी खुजिन कौ खाय नुआइने तारे खोइ सिबोने गतंग लागा सय दुसम नुआइदिनदि हजिसिनि थौबि यारो जरसिया कोयो हा कोइ सिदि जिंगा गतंग जिन थौरे जिसु मिने जि अनि त मंगा त जिन थौगै सिदि होय अदु चांगरो मनाइ फुबाउरगे जि समकन बाइक फुबाउरगे मनाइ हो जैन हमने समाय त खाय बुसे थबा खानि तेरे नाम दो अदुगी तेरे नाम अमु बाइ तारे न मैडम के कई सर्विस तो जैन हम थाइ रहो पुष्पा मांदर योग मांदर अब तना मुसी ने यंग नेता समझी याम कना खोय हेन बकोलम दे तौद्रे हाबे ट्राई तौबने मुसी अदो का तौरे अदम फोम बुदि तारे साइ हे जेल दे तन खा वा कला किनि दा हाय ला सांग किनि नमी रे योगा बाइ ले रे दुगा सांग को यो हम दु मैम दा छेदु सके आइना मैम सांग को से खम सम को सम को सुमा बिदो अदाइना पुष्पा सिंदंग नमगा सांग को से कके तौबा हादि हापगा तौबसु याबदि यायबा अदाइना हापगा तौबदो पाम दा बाइ तारे अदुगे एंत थलंगी सान कोइ सांगन मनी अदु पुष्पा थु मतम द मैम दा खुसिनरनी नम नबगी दमक रेडी तौरे शूटिंग मतम लेप करे लोकेशन यंग लोय रुरे अदु मैम अथु द नमगा अथु द मैम दा सिनरनी सांगको यो हम याना सांगको यो हम तो सिको मैम सि कमेंट तौरा आई ngai biri somna is अरे sam sangbiri somgi sam kakbiri somgi ya oh iya suka juga terus video ngatang ibu pusiba yes ai ngai biri ha wari ni ta aja ya bang sih ini puspa ngai tuh sa asa slow tadi ya ni memang sih itu sih nama kata rak paiter nga ai sam kano tahu re sam kohen mukol matrai tahu itu ngang calu re itu ya hai tare ado shooting no mita dum sam do mana kohen lago na siamani ado ngasi lai sina mu kamai tahu na kanda koi tomji ki hai tare mai khangna bese ano da salon da malem salon da magi calling pok bola pai tare ngasi dam to piu sa jit calling sam ki calling ye sam adu video sida samje muraga men kano hai tare koi ki maitai gi vision phajaba set to ne ba phajaba set pa sida adu gi sam dong nang ba je phajaba adu gi ma thau engi samje amu sangjan ba chalini mana budi pam jaba calling mu su se ta ko to nam dana ko na mu sangan mani ma mathamo dagi ya ni samge ai jai di ni samge hai di su masana kaino ne ba aduga ne dalan je mina sam ko ka o yam hainadre to ka cha ya ba do to ka cha ha do dai na de ba magi sigi video je sigi dam ta kha ko ne ba ado si ga ba da gi ka ani ka aga adum koi ka kha do oi ka kan ni ichia nanauna kanom to wang hangjage ba ko koigi koigi tombina ne ngasi sam kuling karam badagi rang sangjilani haibaja rangje karam rang no sangbi de jam to mayam dam ta amu barang ne ba ko koi ma bok nong dis nang kusu oh ai kusu koi ibon nai kaino ne ma'am akhoi je malem salon yaure ba ko ado akhoi sida se akhoi si be ma ji birthday ta le be ba ko cake tan kha Kita bayar. Kita bayar.
Inzalom tara đó bạn đi qua tiệm bị cái tara đó. Bạn không đi đi nữa. In video một tôi xin giúp. Mà cái làm cái các bạn muốn phải lấy lòng. Nằm giật lọ. Nằm giật lọ. Ông nằm một lấy nó. Happy birthday. Thank you hay không? lấy na cái tí sủa lên mà tăng gì đó Inzalom tao. Mà tao phải có. Cái bữa kia bây giờ rất là Mẹ một khát tao vẫn luôn cái trong cái xong một bậc đúng là đã bây giờ đã lên cái khát tao khác ya draw cái cái โดยฉันไม่อยากมาเก๊กแสบ mai một cái chiếc gì cái nó kia mà lên gì cái nó sẽ lần đầu đấy à rồi coi chi bên này coi chi pan rồi hay gì cái này có à rồi gì coi chuẩn bị răng tháp bao đấy hết rồi có mà cái hàng này coi đi một số khốc thuốc cả amu sắm lang đó là cái này gì nó sẽ dạy xe này đấy đó là coi gì Mr. Bhaiya ai số sao cái mà gì cái này lại cái nó phải đi cái này mới phải tụ cơm sập tới nó cái xong mà tao đã engineering rồi cái oh head engineering pas ấy thank you đồ mà đem xe lên mà nó bắt đi là bắt gì Not yet. I student I sát rồi. sát rồi bắt đi à hai đeo oh as Nó đi tụ khác gì vậy? as mà cái nó xíu nó thấy nó đã có gì bộ lạc lạc bắt đi bây giờ đấy sao xin nghe thì phải xin nghe cái gì vậy này mà thế đó bắt nó thì chặt lóm nó phải sao nó mà em không thấy sao cái gì gì yang cái nó lôi jelly mà cũng massage cho mi chẳng tao gì bộ mấy ta là cái nó này salon này lôi kre cái color nó mà lấy mai chứ làm gì oh yang kan movie tapi Kan semua tadi ngang laptop tu. oh thật đấy này gì nào isen này hiền hiền đi yên ninh đâu Ngam thì biến. rồi đấy có gì cũng cái gì đấy rồi sao đấy có gì พุ่งหรอ mapan ta đấy dress wear Bị này bộ là harassment tau. mà này mình ngàn ta bắt thao tao chỉ chắc tin là sao จากเก็บได้สั้นเจอเลยเดี๋ยวต้องมาเติมสุดาไอ้ยี่ปีเดียวยี่มาเลยดิเซ่ Khazana tau đó. Thì video đó editing được nó mà nè. dress có gì dress ทางที่แบบทางที่มันต้องลงลานยี่ใครที่ไหน tại là yon koi các là bagi video xong koi nana tham na โด bagi ยก็หางไอ้ video ข้าวบางทีบารมดงก็ nang gai khak bagi di ma je ma na dum hai na sam na kha em mo le na adu twengi molan ba ma na ni ba adu sigi akoi video ma thu thadora ni hello ma'am น่าเจ๊ค่ะเอาที่ที่เราพูดชื่อไก่เราไม่ได้แค่ลายอะ Tombi kalimu Tombi kalimu 시즌아 거기 많은 파리 세네즈나 포기 세네네 먹고 파리 세네즈 시즌아 파리 세네즈나 거기 러닝 세네 거 TV 토토라리 시나 파리 세네즈나 슬리핑 세네 거 마음에 세네 몸라이 시나 거기 메이크업 세네 거 아저기 아이나 스피킹 세네 거 아요 nang darwin gi habit sange ngango asing ngango Sige, mali kita miko. hoy taro Haraw ni si Degang ni. Haraw na si Alvin ni. kana ni le niat pare amde ngango ba thamoi nung degi padana phuduoga ha taro ba ja de de Yingi ayah situ yingi ini maza yingi kena alien itu yingi lo dong ada Zabi nung sibi kalaroidra
ꯑꯩꯅ ꯋꯥꯈꯠꯆꯩ ꯉꯥꯏꯗꯨꯅ ꯇꯥꯡ ꯑꯩꯅ ꯂꯩꯔꯤꯉꯩ ꯄꯤꯊꯣꯛꯈꯤꯅ ꯅꯪꯒꯤ ꯅꯝꯃꯀꯅ ꯅꯪ ꯍꯩꯕ꯭ꯔꯥ ꯅꯪ ꯊꯤꯜꯗ ꯍꯩꯕ꯭ꯔꯕ ꯋꯥꯍꯩꯅ ꯐꯣꯡꯗꯣꯛꯄ ꯉꯝꯗ꯭ꯔꯕꯁꯨ ꯊꯃꯣꯏꯗꯗꯤ ꯅꯨꯡꯁꯤꯔꯤꯕꯅꯤ ꯂꯣꯟꯅ ꯉꯁꯤꯒꯤ ꯒꯤꯇꯔꯤꯁ ꯅꯠꯇꯦ ꯄꯨꯀꯂꯤꯂꯤ ꯈꯣꯡꯕꯤꯕ ꯗꯨꯐꯥ ꯑꯁꯤ ꯄꯨꯟꯁꯤꯕ ꯑꯩꯈꯣꯏꯒꯤ ꯉꯁꯤꯒꯤ ꯂꯩꯖꯔꯦ ꯃꯦꯀꯞꯇ ꯅꯥꯎꯕꯤ ꯍꯥꯏꯕ꯭ꯔꯥ ꯑꯣꯀꯦ ꯁꯤꯗ ꯂꯔꯅꯤꯡ ꯇꯧꯔꯤꯕ ꯍꯧꯖꯤꯛ ꯌꯦꯡꯉꯤꯕ ꯏꯅꯝꯃ ꯅꯝꯃꯣ ꯅꯥꯎꯕꯤꯒꯤ ꯃꯃꯤꯠꯇꯒꯤ ꯃꯅꯥꯇꯣꯟꯗꯒꯤ ꯃꯆꯤꯟꯗꯒꯤ ꯂꯣꯏ ꯅꯝꯃꯣ ꯀ꯭ꯂꯣꯖ ꯇꯧ ꯇꯧꯗꯣꯏꯅꯤ ꯀꯩꯅꯣ ꯑꯩꯗꯤ ꯑꯥꯏꯗꯣ ꯍꯥꯞꯄꯦ ꯅꯥꯎꯕꯤꯁꯦ ꯃꯥꯒꯤ ꯉꯁꯤꯁꯦ ꯃꯦꯀꯞ ꯀ꯭ꯂꯥꯁ ꯑꯣꯏꯕꯒꯤ ꯀꯩꯅꯣ ꯂꯩꯌꯦꯕ ꯆꯥꯛ ꯆꯥꯅꯕ ꯂꯩꯌꯦꯕꯀꯣ ꯃꯥꯒꯤ ꯆꯤꯟꯗꯕ ꯀꯌꯥꯕꯨ ꯀꯥꯏꯊꯣꯛꯑꯒ ꯂꯥꯛꯂꯤꯕꯅꯤ ꯑꯩꯈꯣꯏꯒꯤꯗꯃꯛ ꯑꯩꯌꯥ ꯌꯥꯝꯅ ꯑꯩꯅ ꯍꯥꯏꯗꯣꯏꯅꯦ ꯑꯦꯂꯦꯅ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯚꯤꯗꯤꯑꯣꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯒ ꯑꯩꯅ ꯚꯤꯗꯤꯑꯣ ꯊꯝꯃꯣ ꯍꯥꯏ ꯕꯌꯥꯏ ꯕꯌꯥꯏ 이비면 낭지 ꯑꯩꯈꯣꯏꯅ ꯇꯥꯕꯗꯤ ꯑꯣꯏꯔꯝꯗꯤ ꯇꯥꯕꯗꯤ 잘해 ꯑꯩꯅ ꯇꯞꯄꯣꯅ ꯍꯥꯏꯔꯒ ꯁꯣꯝꯗ ꯗꯥꯏꯂꯣꯛ ꯉꯥꯡꯉꯤꯅꯦꯕ ꯍꯣꯏ ꯑꯗꯣ ꯑꯩꯈꯣꯏꯅ ꯊꯝꯃꯣꯅ ꯇꯥꯕ ꯅꯪꯅ ꯍꯥꯏꯗꯣ ꯚꯤꯗꯤꯑꯣꯗꯣ ꯊꯝꯃꯣ ꯅꯝꯃꯣ ꯍꯥꯏ ꯍꯣꯏ 시지 어코이나 라마 다두라고 이놈아 안다요네 ꯃꯤꯠ ꯁꯣꯛꯄꯩꯅꯦ ꯇꯨꯝꯕ ꯃꯄꯨꯡ ꯐꯥꯗꯕꯩꯅꯦ 이놈 이모 눈치봐 이래지 ꯃꯁꯛꯇꯤ ꯌꯥꯝ ꯐꯖꯕꯅꯦꯍꯦ lumlum ꯌꯥꯎꯔꯒ ꯆꯤꯔꯥꯏꯗꯤ ꯑꯇꯤꯌꯥ ꯌꯧꯈꯤꯕ 에 일렌기 미행 때는 아이리바 하오네 낭기 시까리다네 ꯑꯩꯒꯤꯗꯤ ꯆꯤꯡꯅꯤ ꯑꯩꯒꯤ ꯂꯥꯏꯕꯛ ꯆꯤꯡ ꯂꯥꯏꯕꯛ 어 낭기 까리 토이 엘렌자 ꯃꯅꯦ 낭기 네네나네 하이브 일로 거 낭기 네나 하이브 일로 마람모 다시가 신나요 거 다시 가시나요? 다시 가시나요? 다시 가시. 다시 가시. 어 이니스 하르나 디시플린 레요 야와 아 시나 라가네 능 까르마 쓰네 너 어? 하이해 하이해 가나 나자 ꯐꯅꯦꯛ ꯁꯦꯠꯇꯣꯏꯅꯦꯕ ꯗ꯭ꯔꯦꯁ 나와 ngasi ꯑꯩꯈꯣꯏꯒꯤ ꯅꯝꯒꯗꯧꯕ ꯄꯨꯁꯄꯥ ꯑꯁꯤ ꯅꯪꯒꯤ ꯃꯣꯠ ꯑꯝꯇꯪ ꯐꯣꯡꯗꯣꯛꯄꯤꯔꯛꯑꯣꯅꯦ ꯁꯨꯡꯄꯛ ꯄꯛꯑꯣꯏ ꯑꯥꯏ ꯌꯥꯔꯦ ꯆꯠꯂꯣ ꯅꯪ ꯆꯠꯈꯣ ꯆꯠꯂꯣ ꯌꯥꯝ ꯆꯠꯂꯣ ꯂꯥꯏꯇꯤꯡ ꯈꯨꯔꯝꯗ ꯅꯥꯟꯅ ꯈꯨꯔꯝꯗ ꯑꯗꯨ ꯅꯪ ꯍꯣꯔꯦꯟ ꯆꯠꯂꯒꯦꯀꯣ ꯍꯣꯔꯦꯟ ꯍꯟꯅꯕꯨꯗꯤ ꯈꯔ ꯍꯟꯅꯅꯤ ꯑꯗꯨꯏꯗꯣ ꯀꯣꯟꯅ ꯄꯧꯔꯛꯄꯗꯤ ꯌꯥꯏ ꯑꯣ ꯑꯍꯧꯕꯗꯤ ꯄꯛꯑꯣꯏ ꯑꯁ ꯂꯣꯏꯔꯦ ꯃꯁꯤꯅ ꯑꯃꯅꯦꯕ ꯗꯥꯂꯦꯟꯗꯣ ꯅꯍꯥꯟꯈꯩ ꯀꯃꯦꯟꯗꯒ ꯍꯥꯏꯅꯤ ꯑꯗꯨ ꯀꯩꯅꯣ ꯇꯧꯋꯤ ꯌꯦꯡꯅꯤꯡꯗꯦ ꯀꯣꯔꯁ ꯁꯣꯛꯄꯤ ꯃꯁꯥ ꯅꯥꯟꯅ ꯀꯛꯊꯠꯂꯣ ꯇꯨꯀꯠꯆꯩ ꯀꯥꯏꯅ ꯑꯇꯩꯒꯤ ꯑꯝꯇ ꯅꯠꯇꯦꯕ ꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯦ ꯉꯥꯏꯕꯒꯤꯅꯦꯕ 이나마 오직 파운데이션을 타이다 나도 세이. 마스코트 허이 난 닝어 혼드니 파잔드니네 돈 비오지 파자이나 마시 ꯑꯃꯅ ꯀꯟꯅꯅꯦ ꯄꯨꯂꯤꯁ ꯍꯪꯕꯤꯔꯤ ꯕꯨꯂꯦꯖꯔ ꯄꯨꯁꯥ ꯊꯦꯡꯅ ꯀꯩꯅꯣ ꯀꯃꯥꯏ ꯑꯩ ꯂꯥꯏꯗ ꯑꯩ ꯃꯦꯀꯞ ꯑꯥꯔꯇꯤꯁ ꯑꯣꯏꯕꯣ ꯄꯨꯇꯤꯟ ꯀꯛꯄ ꯍꯩꯃ ꯑꯩ ꯈꯪꯉꯦ ꯂꯥꯏꯟ ꯌꯦꯛꯑꯀꯥꯟꯗꯣ ꯊꯥꯁꯨ ꯊꯥꯏ ꯄꯥꯁꯨ ꯄꯥꯏ ꯇꯕꯤ ꯑꯋꯣꯟ ꯆꯥꯒꯅꯨ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯄꯨꯁꯄꯥꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯒꯤ ꯃꯊꯟ ꯀꯟꯅ ꯇꯨꯝꯈꯠꯂꯛꯂꯤꯕ ꯑꯩꯈꯣꯏꯒꯤ ꯃꯦꯀꯞ ꯑꯥꯔꯇꯤꯁ ꯍꯜꯂꯣ ꯃꯥꯏꯗꯃꯛꯇ ꯑꯩꯈꯣꯏ ꯉꯁꯤꯒꯤꯗꯃꯛꯇ ꯄꯨꯁꯄꯥ ꯅꯝꯅꯕꯒꯤꯗꯃꯛꯇ ꯍꯧꯖꯤꯛ ꯌꯥꯝ ꯀꯟꯅ ꯁꯦꯝ ꯁꯥꯔꯤ ꯑꯥꯔꯇꯤꯁꯁꯤꯡ ꯃꯅꯨꯡꯗ ꯂꯦꯡꯁꯤꯟꯗꯨꯅ ꯂꯩꯔꯦ ꯃꯦꯀꯞ ꯇꯧꯖꯔꯤ ꯑꯗꯨꯕꯨ ꯃꯌꯥꯝꯅ ꯁꯤꯒꯤ ꯊꯥꯗꯣꯔꯛꯇ꯭ꯔꯤꯉꯩꯗ ꯃꯌꯥꯝꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯦꯡꯅꯤꯡꯒꯅꯤ ꯈꯜꯂꯤ ꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯑꯥꯔꯇꯤꯁꯁꯤꯡ ꯑꯁꯤ ꯑꯩꯈꯣꯏ ꯎꯅꯖꯕꯒꯤ ꯇꯥꯟꯖꯥ ꯑꯗꯨ ꯂꯧꯖꯒꯦ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯂꯩꯖꯔꯤꯕ ꯑꯩꯈꯣꯏꯒꯤ ꯃꯦꯟ ꯑꯣꯏꯁꯤꯁꯤ ꯀꯅꯥꯅꯣ ꯈꯨꯠ ꯊꯥꯡꯒꯠꯄꯤꯔꯣꯅꯦ ꯈꯨꯔꯨꯝꯖꯔꯤꯀꯣ ꯑꯩꯈꯣꯏ ꯄꯨꯁꯄꯥ
version ꯑꯩꯈꯣꯏꯒꯤ ꯂꯥꯏꯟ ꯃꯥꯏꯗꯩ ꯀꯣ ꯁꯨꯄꯔ version ꯅꯝꯗꯣꯏꯁꯤ ꯑꯩꯈꯣꯏꯒꯤ effort ꯀꯌꯥꯃꯨꯛ ꯊꯥꯗꯒꯦ ꯑꯝꯇ ꯍꯥꯏꯕꯤꯌꯨ ꯑꯩ ꯂꯤꯁ ꯑꯩꯅ ꯄꯥꯕꯗ ꯃꯁꯤ ꯑꯗꯨꯝ ꯋꯤꯗꯤꯟ 2 crores ꯃꯨꯛꯇꯤ ꯆꯪꯒꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯃꯥꯔꯀꯦꯠ ꯄ꯭ꯂꯦꯁꯇꯒꯤ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯈꯣꯏꯅ ꯕꯣꯛꯁ ꯑꯣꯐꯤꯁꯇꯒꯤ ꯇꯥꯛꯀꯗꯧꯁꯤꯅ ꯑꯩꯈꯣꯏꯒꯤ 15 crores ꯃꯨꯛꯇꯤ ꯑꯩꯈꯣꯏꯅ ꯗ꯭ꯔꯤꯝ ꯇꯧꯋꯤ ꯑꯣꯀꯦ ꯑꯣꯀꯦ ꯑꯗꯨꯒ ꯂꯣꯏꯅ ꯑꯩꯈꯣꯏꯒꯤ ꯁꯤꯗ ꯑꯩꯈꯣꯏꯒꯤ ꯆꯪꯉꯤꯕ ꯑꯦꯁꯦꯁꯔꯤꯁꯦ ꯄꯨꯁꯄꯥꯗ ꯅꯝꯃꯤꯕ ꯑꯦꯁꯦꯁꯔꯤꯁꯦ ꯀꯌꯥꯃꯨꯛ ꯌꯥꯝ ꯆꯪꯒꯦ ꯍꯥꯏꯕꯗꯣ ꯑꯝꯇ ꯃꯌꯥꯝꯗ ꯁꯦꯟ ꯌꯥꯝ ꯆꯪꯕꯅꯤꯅ ꯁꯦꯟ ꯌꯥꯝ ꯆꯪꯕꯅꯤ ꯁꯦꯟ ꯍꯥꯏꯔꯀꯥꯟꯗ ꯑꯩꯈꯣꯏ ꯄꯥꯡꯅꯕ ꯉꯥꯛꯇꯅꯦ ꯐ꯭ꯔꯤ ꯉꯥꯛꯇꯅꯦ ꯃꯦꯀꯞꯁꯨ ꯄꯥꯡꯕꯤꯕ ꯍꯦꯔꯣꯏꯟꯁꯨ ꯄꯥꯡꯕꯤꯕ ꯍꯦꯔꯣꯁꯨ ꯄꯥꯡꯖꯕ ꯑꯥꯔꯇꯤꯁ ꯂꯣꯏꯅ ꯄꯥꯡꯕꯤꯕ ꯍꯥꯏꯇꯥꯔꯦ ꯁꯤꯗ ꯑꯩꯈꯣꯏ ꯆꯪꯉꯤꯕ ꯀꯦꯃꯦꯔꯥꯁꯨ ꯄꯥꯡꯕꯤꯔꯦ ꯀꯦꯃꯦꯔꯥꯁꯨ ꯍꯣꯔꯦꯟ ꯎꯠꯆꯔꯛꯀꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯁꯤꯗꯩꯁꯤꯗ ꯄꯥꯡꯗꯕ ꯈꯔꯒꯗꯤ ꯄꯦꯇ꯭ꯔꯣꯜ ꯈꯛ ꯄꯥꯡꯉꯛꯇꯦ ꯍꯣꯏ ꯆꯨꯝꯃꯦ ꯄꯦꯇ꯭ꯔꯣꯜ ꯄꯝꯅꯁꯨ ꯄꯥꯡꯉꯛꯇꯦ ꯍꯥꯏꯔꯗꯤ ꯑꯩꯈꯣꯏ ꯑꯗꯨꯝ ꯇꯧꯖꯔꯤ ꯁꯤꯅꯦꯕꯀꯣ ꯍꯧꯖꯤꯛꯀꯤ ꯕꯖꯦꯠꯇꯣ ꯀꯌꯥꯅꯦꯕ ꯕꯖꯦꯠꯇꯣ 2 crores 2 crores ꯑꯗꯨꯒ ꯕꯣꯛꯁ ꯑꯣꯐꯤꯁꯇꯒꯤ ꯑꯣ ꯀꯩꯅꯣ ꯁꯤꯁꯦ ꯅꯝꯕ ꯃꯇꯝꯁꯤꯗ 2 crores ꯊꯥꯗꯩꯅꯦꯕ ꯊꯥꯗꯩꯅꯦ ꯑꯩꯒꯤ ꯂꯨꯄꯥ 30ꯗꯤ ꯁꯤꯡꯉꯛꯇꯕ ꯑꯗꯨꯒ ꯑꯗꯨꯗꯤ ꯁꯤꯁꯤꯕꯨꯗꯤ ꯑꯗꯣ ꯍꯦꯔꯣꯏꯟ ꯀꯨꯝꯁꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯇꯨꯝꯕꯤ ꯃꯤꯁꯇꯔ ꯁꯨꯝ ꯄꯥꯎꯃꯤ ꯑꯃ ꯑꯣꯏꯔꯕꯅ ꯀꯨꯏꯔꯦ ꯂꯥꯞꯊꯣꯛꯈꯤꯕ ꯑꯗꯣ ꯋꯥꯍꯪ ꯈꯔ ꯍꯪꯖꯒꯦ ꯌꯥꯅꯤꯀꯣ ꯑꯩꯈꯣꯏ ꯁꯤ ꯄꯨꯁꯄꯥ ꯍꯦꯔꯣꯏꯟ ꯁꯥꯗꯣꯏꯁꯦ ꯑꯩꯈꯣꯏꯒꯤ ꯀꯃꯥꯏꯅ ꯑꯩꯈꯣꯏ ꯊꯃꯣꯏꯗ ꯐꯥꯎꯕꯤꯒꯦ ꯍꯥꯏꯕꯗꯤ ꯅꯨꯡꯉꯥꯏꯕ ꯑꯣꯏꯗꯣꯏꯔꯥ ꯅꯠꯇ꯭ꯔꯒ ꯀꯞ ꯑꯣꯏꯗꯣꯏꯔꯥ ꯑꯩꯈꯣꯏꯒꯤ ꯑꯃ ꯂꯩꯅ ꯄꯨꯁꯄꯥꯅ ꯁꯥꯎꯔꯒ ꯑꯩꯈꯣꯏꯒꯤ ꯑꯃ ꯇꯝ ꯇꯝꯅ ꯏꯟꯅꯕꯗꯣ ꯑꯩꯈꯣꯏꯒꯤꯁꯨ ꯐꯤꯂꯝ ꯌꯦꯡꯖꯕꯗ ꯑꯗꯨꯃꯥꯏꯅ ꯑꯣꯏꯗꯣꯏꯔꯥ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯑꯣ ꯊꯥꯏꯅ ꯑꯩꯈꯣꯏꯒꯤ ꯁꯅꯥꯕꯨꯟ ꯄꯥꯏꯔꯒ ꯁꯪꯒꯣꯝ ꯍꯩꯕꯤ ꯑꯣ ꯑꯩꯈꯣꯏꯒꯤ ꯍꯦꯔꯣꯏꯅꯤ ꯑꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯃꯁꯛ ꯌꯥꯝꯅ ꯐꯖꯩ ꯍꯣꯏ ꯍꯧꯖꯤꯛ ꯀꯛꯆꯤꯡ ꯁꯝ ꯃꯇꯦꯛꯁꯤꯅ ꯑꯩꯈꯣꯏꯒꯤ ꯑꯩꯈꯣꯏ ꯐꯣꯔꯦꯅꯔ ꯁꯥꯗ꯭ꯔꯕ ꯃꯀꯣꯏ ꯍꯧ ꯌꯥꯗꯕ ꯍꯥꯏꯇꯥꯔꯦ ꯍꯣꯏ ꯃꯀꯣꯏ ꯍꯧ ꯌꯥꯗꯕꯒꯤ ꯑꯩ ꯁꯝꯁꯦ ꯀꯛꯊꯠꯂꯀꯥꯟꯗ ꯃꯀꯣꯏꯁꯦ ꯍꯥꯞꯇꯣꯏꯅꯦꯕ ꯍꯣꯏ ꯐꯣꯔꯦꯅꯔ ꯁꯥꯔꯗꯨ ꯅꯨꯄꯥꯁꯦ ꯑꯩꯈꯣꯏ ꯁꯣꯝꯒꯤ ꯃꯤꯡꯁꯦ ꯃꯌꯥꯝꯅꯗꯤ ꯄꯨꯟꯁꯤꯕ ꯍꯥꯏꯅ ꯈꯪꯅꯩꯀꯣ ꯁꯥꯏꯗ ꯑꯗꯨꯝ ꯀꯛꯈ꯭ꯔꯒꯦꯀꯣ ꯀꯛꯊꯠꯂꯣ ꯖꯔꯞ ꯃꯅꯝ ꯅꯃꯨ ꯁꯝ ꯇꯣꯂꯤ ꯇꯣꯂꯤꯀꯣ ꯀꯣꯛꯁꯦ ꯀꯣꯛ ꯇꯨꯝꯕ ꯁꯝ ꯀꯃꯥꯏ ꯇꯥꯏꯌꯦꯕ ꯁꯛ ꯑꯃ ꯑꯣꯟꯈ꯭ꯔꯦꯂꯦ ꯑయ్ꯌꯥ ꯃꯕꯨꯁꯥꯗꯨꯒ ꯁꯥꯡꯕ ꯂꯩ ꯃꯥꯜꯂꯦ ꯂꯩꯖꯁꯅꯨ ꯍꯣꯔꯦꯟ ꯈꯣꯏꯕꯗ ꯅꯨꯡꯉꯥꯏꯅꯕꯅꯦ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯂꯥꯏꯑꯣꯟ ꯃꯩꯇꯩ ꯄꯨꯁꯄꯥ ꯚꯔꯖꯟ ꯅꯝꯗꯣꯏꯕ ꯑꯁꯤ ꯃꯍꯥꯛꯀꯤ ꯃꯦꯀꯞ ꯑꯁꯤ ꯂꯣꯏꯖꯔꯕ ꯃꯇꯨꯡꯗ ꯑꯃꯨꯛ ꯎꯛꯆꯔꯛꯑꯒꯦ ꯃꯌꯥꯝ ꯇꯨꯡ ꯑꯣꯟꯊꯣꯔꯛꯏꯒꯦꯅ ꯁꯝꯗꯣ ꯇꯨꯡꯗꯤ ꯃꯥꯜꯂꯦ ꯃꯥꯡꯒ ꯃꯥꯜꯂꯤꯁꯤꯔ ꯅꯪ ꯍꯥꯏꯁꯦ ꯍꯥꯃꯦꯡ ꯃꯥꯜꯂꯦꯕꯣ ꯅꯪ ꯁꯨꯝ ꯃꯌꯥꯝ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯇꯥꯂꯥꯏꯌꯣꯟꯒꯤ ꯄꯨꯁꯄꯥꯒꯤ ꯚꯤꯗꯤꯑꯣ ꯃꯅꯤꯄꯨꯔ ꯚꯔꯖꯟꯗ ꯍꯥꯏꯇꯥꯔꯦ ꯉꯁꯤꯁꯦ ꯃꯤ ꯌꯥꯝꯃꯦ ꯑꯩꯈꯣꯏ ꯍꯦꯔꯣꯏꯟꯗꯤ ꯁꯤꯗ ꯂꯩꯔꯦ ꯃꯅꯤꯡꯗ ꯉꯥ ꯃꯅꯤꯡꯗꯁꯨ ꯅꯝꯃꯤ ꯑꯍꯨꯝ ꯅꯣꯡꯁꯨ ꯀꯟꯅ ꯇꯥꯔꯛꯑꯦ ꯍꯧꯖꯤꯛ ꯂꯨꯛꯁꯦ ꯑꯩꯈꯣꯏ ꯂꯨꯛꯁꯦ ꯑꯩꯒꯤ ꯂꯨꯛꯁꯦ ꯆꯦꯟꯖ ꯇꯧꯈ꯭ꯔꯦ ꯀꯩꯅꯣ ꯇꯧꯈ꯭ꯔꯦꯕ ꯁꯛꯁꯦ ꯑꯝꯇ ꯍꯥꯏꯐꯦꯠ ꯑꯣꯟꯊꯣꯔꯛꯑꯣꯅꯦ ꯁꯦ ꯋꯥꯎ ꯁꯦ ꯅꯣꯏꯅ ꯈꯟꯕꯗ ꯄꯨꯁꯄꯥꯁꯤ ꯅꯦꯁꯅꯦꯜ ꯈꯛꯇꯪ ꯂꯩꯒꯅꯤꯅ ꯈꯟꯕ ꯌꯦꯡꯉꯣ ꯑꯣꯟꯊꯣꯔꯛꯑꯣ ꯍꯥꯏꯔꯒ ꯏꯟꯇꯔꯅꯦꯁꯅꯦꯜ ꯑꯗꯨꯅ ꯍꯧꯖꯤꯛ ꯌꯧꯁꯟꯒꯦ ꯑꯟꯗ꯭ꯔꯣꯗ ꯅꯝꯗꯣꯏꯅꯦ ꯉꯁꯤꯁꯦ ꯑꯟꯗ꯭ꯔꯣꯗ ꯑꯗꯒꯤ ꯉꯁꯤꯁꯦ ꯃꯦꯀꯞꯁꯦ ꯀꯩꯅꯣ ꯇꯧꯕꯤꯔꯛꯄ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯗ ꯀꯩꯅꯣꯝꯒ ꯍꯥꯏꯒꯦ ꯄꯥꯡꯕꯤꯔꯛꯄ ꯅꯥꯎꯕꯤ ꯆꯪꯉꯤꯉꯩꯁꯤꯗ ꯑꯗꯣ ꯅꯥꯎꯕꯤ ꯂꯩꯔꯤꯉꯩꯗꯤ ꯑꯩꯈꯣꯏꯒꯤ ꯁꯛꯁꯦ ꯀꯩꯗꯧꯅꯤꯡꯒ ꯁꯔꯖꯔꯤ ꯇꯧꯖꯔꯣꯏ ꯁꯨꯝ ꯊꯤꯔꯔꯣꯏ ꯊꯦꯡꯈ꯭ꯔꯗꯤ ꯌꯥꯔꯦ ꯇꯛ ꯂꯥꯎ ꯊꯦꯡꯉꯣꯗꯅꯦ ꯍꯣꯏ ꯏꯁꯤ ꯍꯣꯏꯒꯤ ꯃꯥꯏ ꯑꯩꯒꯤ ꯇꯣꯝꯕꯤꯒꯤ ꯃꯥꯏ ꯂꯥꯏꯑꯣꯟꯒꯤ ꯃꯥꯏꯗꯣ ꯄꯨꯇꯤꯟ ꯀꯛꯊꯠꯂꯤꯅꯦ ꯑꯣꯖꯥ ꯑꯃꯨꯕ ꯀꯛꯁꯟꯕꯁꯤꯔꯣ ꯅꯪ ꯁꯥꯎꯔꯤꯗꯨꯕꯣ ꯅꯧꯅꯕꯗꯤ ꯃꯨꯅꯕꯅꯤ ꯀꯩꯗꯣ ꯑꯗꯨꯗꯤ ꯍꯧꯖꯤꯛ ꯃꯊꯪ ꯂꯝꯕꯤꯗ ꯀꯩꯀꯩ ꯇꯧꯕ ꯈꯣꯠꯄ ꯑꯗꯒꯤ ꯑꯟꯗ꯭ꯔꯣ ꯌꯧꯕ ꯑꯗꯨ ꯂꯣꯏ ꯎꯠꯆꯔꯛꯑꯒꯦ ꯍꯧꯖꯤꯛ ꯂꯝꯕꯤ ꯁꯤꯅ ꯂꯩꯔꯤꯁꯦ ꯑꯩ ꯀꯩꯅꯣ ꯈꯔꯛꯏ ꯀꯩꯅꯣ ꯏꯁꯩꯁꯦ ꯍꯥꯏꯁꯟꯅꯕ ꯅꯠꯇꯦ ꯇꯧꯁꯟꯅꯕ ꯅꯠꯇꯦ ꯇꯧꯁꯟꯅꯕ ꯍꯣꯠꯅ ꯍꯧꯔꯦ ꯑꯩꯈꯣꯏ ꯗ꯭ꯔꯥꯏꯚꯔ ꯑꯣ ꯗ꯭ꯔꯥꯏꯚꯔ ꯀꯝ ꯁꯦꯔꯣ ꯌꯦꯁ ꯍꯧꯖꯤꯛ ꯌꯧꯔꯦ ꯄꯣꯠ ꯆꯩ ꯍꯣꯟꯊꯔꯤꯕꯀꯣ ꯑꯩ ꯉꯁꯥꯏꯒꯤ ꯑꯁ ꯐꯝꯕꯗ ꯈꯣꯡꯁꯦ ꯊꯦꯛꯆꯟꯕꯗꯅꯦ ꯑꯁ ꯋꯥꯔꯦ ꯍꯧꯖꯤꯛ ꯀꯨꯝꯗꯔꯣ ꯁꯤ ꯑꯁꯤꯒꯨꯝꯕ ꯖꯒꯥꯁꯤꯗ ꯑꯩꯈꯣꯏ ꯑꯍꯨꯝꯅꯦ 3 ꯅꯃꯩꯅꯦ Three.
ꯑꯩ ꯆꯥꯎꯕ꯭ꯔꯕ ꯆꯥꯎꯋꯦ 1 2 3 ꯌꯥꯔꯦ ꯌꯥꯎꯔꯣ ꯎꯝ ꯁꯦ 2 3 ꯌꯥꯔꯦ ꯂꯥꯏꯌꯣ ꯌꯦꯡꯉꯣ 이게임 절로 ꯑꯊꯨꯕꯒꯤꯅꯦ ꯌꯥꯀꯣ ꯌꯥꯔꯦ close close I know all the big players in Manipur. ꯃꯌꯥꯝ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯄꯨꯁꯄꯥ ꯃꯅꯤꯄꯨꯔ ꯚꯔꯖꯟ ꯅꯝꯕ ꯂꯣꯏꯔꯦ ꯑꯗꯨꯗ ꯂꯣꯏꯔ ꯃꯇꯨꯡꯁꯤꯗ ꯑꯩꯈꯣꯏ ꯃꯊꯪ ꯃꯊꯪ ꯊꯣꯡꯅꯔꯦ ꯀꯣ ꯑꯩꯈꯣꯏꯅꯁꯨ ꯅꯝꯕꯗꯣ ꯂꯣꯏꯗꯗꯤ ꯂꯣꯏꯁꯜꯍꯧꯔꯒꯦꯅ ꯑꯗꯨ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯦ ꯑꯊꯨꯕ ꯊꯥꯗꯣꯛꯆꯔꯛꯑꯅꯤ ꯖꯒꯣꯏ ꯁꯥꯕꯕꯣ ꯏꯁꯩ ꯁꯛꯄꯕꯣ ꯉꯁꯤꯁꯦ ꯑꯅꯤꯅꯦꯕ ꯅꯝꯃꯤꯁꯦ ꯑꯃꯅ ꯗꯥꯏꯂꯣꯛ ꯌꯥꯎꯕꯅꯦ ꯑꯃꯅ ꯄꯨꯁꯄꯥ ꯚꯔꯖꯟ 2 ꯏꯁꯩꯗꯣ ꯅꯝꯕ ꯍꯥꯏꯕꯤꯌꯨ 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 ꯑꯩ ꯑꯥꯔꯃꯤ ꯀꯦꯞꯇꯦꯟ ꯑꯣꯏꯅ ꯈꯟꯕꯅꯦꯕ ꯇ꯭ꯔꯦꯅꯤꯡ ꯆꯠꯂꯨꯕꯅꯦ ꯍꯜꯂꯛꯄꯅꯦ ꯇ꯭ꯔꯣꯂꯤꯒ ꯄꯥꯏꯕ ꯄꯨꯁꯤꯕ ꯀꯩꯀꯩ ꯅꯪ ꯌꯥꯔꯤ ꯃꯌꯥꯝꯗꯨꯕꯣ ꯁꯤꯔꯣ ꯉꯁꯤ ꯍꯥ ꯑꯟꯗꯣ ꯆꯠꯂꯦ ꯍꯥ ꯀꯩ ꯌꯦꯟ ꯐꯥꯏ ꯍꯥ ꯌꯦꯟ ꯐꯥꯏ ꯍꯥ ꯑꯩꯅ ꯈꯜꯂꯤ ꯉꯥꯏꯍꯥꯛꯇꯪ ꯃꯥꯡꯒꯤꯁꯤꯗꯤ ꯃꯥ ꯀꯩ ꯐꯥꯕꯩ ꯑꯣꯏꯔꯦ ꯑꯩꯈꯣꯏ ꯕꯦꯔꯥꯅꯤ ꯍꯥ ꯇꯧꯋꯦ ꯍꯥ ꯆꯤꯟꯅꯩ ꯍꯥ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯤꯡ ꯉꯁꯤꯒꯤꯗꯤ ꯃꯇꯥꯡ ꯈꯔ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣ ꯄꯨꯁꯄꯥ ꯊꯣꯛꯂꯛꯄꯗ ꯃꯌꯥꯝ ꯉꯥꯏꯕꯤꯔꯝꯃꯣ ꯊꯦꯡꯛ ꯌꯨ